ꯂꯣꯏꯔꯒ ꯃꯦꯂꯩ ꯑꯃꯗꯤ ꯇꯣꯃꯥꯜ ꯑꯅꯤꯗꯨ ꯍꯧꯅꯔꯒ ꯆꯪꯈ꯭ꯔꯦ꯫ ꯊꯣꯡꯖꯜ ꯃꯄꯥꯟ ꯑꯁꯤꯗ ꯉꯦꯛ ꯐꯝꯊꯔꯒ ꯃꯥꯏꯅꯨꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯨꯗ ꯃꯥꯡꯒꯣꯜ ꯆꯨꯔꯤ ꯑꯗꯨꯗ ꯐꯝꯂꯒ ꯁꯈꯤ ꯃꯥꯁꯨ ꯀꯞꯂꯤ꯫ ꯃꯇꯥꯡ ꯑꯗꯨ ꯌꯥꯝ ꯆꯥꯅ ꯌꯨꯊꯛꯄ ꯃꯄꯥ ꯏꯕꯣꯍꯜ ꯃꯌꯨꯝ ꯑꯁꯤꯗ ꯊꯨꯡꯂꯔꯦ꯫ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯤꯉꯩ ꯌꯨꯝꯗ ꯊꯣꯛꯄ ꯏꯔꯥꯡꯗꯤ ꯏꯕꯣꯍꯜ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯏꯪꯅ ꯆꯤꯛꯅ ꯆꯪꯂꯛꯄ ꯅꯠꯇꯦ, ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯆꯥ ꯄꯤꯕ ꯑꯍꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯈꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯏꯕꯣꯍꯜꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯃꯈꯣꯡꯗꯣ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯥꯡꯒꯣꯜ ꯀꯥꯔꯝꯗꯥꯏ ꯑꯁꯤꯗ ꯏꯕꯣꯍꯜ ꯈꯨꯗꯤ ꯊꯤꯔꯒ ꯇꯨꯁꯤꯜꯂꯤ꯫ ꯁꯈꯤꯗꯨ ꯇꯐꯤꯡ ꯇꯐꯤꯡ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ "ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯨ ꯅꯪꯕꯣ? ꯅꯪꯗꯤ ꯁꯤꯈꯤꯕ ꯌꯥꯗꯕ꯭ꯔꯣ? ꯅꯪꯗꯤ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ!" ꯈꯣꯟꯖꯦꯜꯗꯣ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯏꯕꯣꯍꯜꯁꯨ ꯈꯨꯝꯃꯤ꯫ "ꯀꯩꯅꯣ ꯏꯃꯥ, ꯑꯗꯨꯕꯨ ꯅꯆꯥꯗ ꯍꯩꯕ ꯋꯥꯔꯅꯦ?" ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯂꯩꯕꯅ ꯉꯁꯤꯗꯤ ꯁꯈꯤꯁꯨ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤ꯫ "ꯅꯪꯅ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯁꯦ꯫ ꯅꯪꯗ ꯊꯨꯅ ꯁꯤꯈ꯭ꯔꯣ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯏꯃꯥ, ꯅꯪ ꯀꯞꯄꯕꯣ? ꯀꯞꯄꯕꯣ ꯏꯃꯥ?" ꯄꯦꯟꯗꯕ ꯍꯥꯏꯕꯗꯣ ꯁꯈꯤꯗꯨ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ꯫ ꯃꯊꯃꯣꯏꯗꯣ ꯈꯨꯠꯇꯨꯝ ꯁꯨꯔꯒ ꯍꯥꯏꯔꯛꯏ꯫ "ꯅꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯧꯗꯨꯅ ꯊꯝꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯃꯄꯥ ꯑꯃ ꯂꯩꯅ ꯂꯩꯅ ꯏꯁꯨꯕꯨ ꯀꯔꯤꯒꯤ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯍꯟꯕꯅꯣ? ꯅꯪꯕꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯅꯠꯇꯕ꯭ꯔꯣ ꯅꯪꯕꯣ?" ꯏꯕꯣꯍꯜ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯈꯨꯝꯃꯤ꯫ "ꯏꯃꯥ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ? ꯅꯆꯥꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏꯅꯦ." "ꯏꯁꯨ ꯑꯁꯤꯒꯤ ꯈꯟꯕꯗꯅꯦ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯌꯦ꯫ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕꯁꯨ ꯑꯩ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦꯍꯦ ꯅꯣꯏꯕꯣ." "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯤꯗꯨꯕꯣ?" "ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯃꯈꯣꯡ ꯅꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯃꯌꯥꯝꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯕ ꯅꯠꯇꯦꯅꯦ꯫ ꯅꯪꯗꯤ ꯑꯃꯠꯇ ꯈꯪꯉꯝꯃꯣꯏꯌꯦ ꯅꯪꯗꯤ." "ꯀꯩꯗꯧꯔꯦ ꯏꯃꯥ? ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯔꯦ? ꯑꯩꯒꯤ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦꯅꯦ ꯏꯆꯥꯕꯣ?" ꯁꯈꯤꯗꯨ ꯂꯩꯃꯥꯏꯗ ꯉꯦꯛ ꯐꯝꯊꯩ, ꯑꯗꯨꯒ ꯁꯈꯤꯗꯨ ꯀꯞꯂꯤ꯫ ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯏꯃꯨꯡꯗꯒꯤ ꯃꯦꯂꯩꯗꯨꯅ ꯑꯃꯨꯛ ꯂꯧꯔꯛꯏ꯫ "ꯑꯍꯤꯡꯅꯤ ꯍꯥꯏꯕꯀꯁꯤ ꯂꯣꯏꯅ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯗꯨꯋꯥꯏꯗꯨꯗ ꯂꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ?" ꯃꯦꯂꯩꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯒ ꯏꯕꯣꯍꯜꯅꯁꯨ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ "ꯍꯦ, ꯀꯅꯥꯅꯣ? ꯃꯤꯅꯩ ꯃꯆꯥ ꯀꯅꯥꯅꯣ?" ꯃꯇꯩ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯦꯂꯩꯗꯨ ꯃꯤꯍꯨꯜ ꯋꯥꯡꯈꯠꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯅꯕ ꯍꯥꯏꯗꯅ ꯃꯦꯂꯩꯅ ꯀꯛ ꯀꯦꯟꯁꯤꯜꯂꯤ꯫ "ꯃꯈꯣꯏ ꯕꯕꯥ, ꯅꯌꯥꯝꯕꯁꯤꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯔꯦꯗꯅ, ꯑꯩꯈꯣꯏꯕꯨ ꯃꯤꯅꯥꯏ ꯃꯆꯥ ꯀꯥꯏꯗꯅ ꯉꯥꯡꯂꯤꯁꯦ?" ꯃꯦꯂꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯣꯃꯥꯜꯅ ꯑꯃꯨꯛ ꯆꯝ ꯆꯝꯅ "ꯑꯦꯔꯥ, ꯅꯤꯁꯥ ꯉꯥꯎꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ." "ꯅꯤꯁꯥ ꯉꯥꯎꯔꯕꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯑꯅꯤꯡꯕ ꯄꯥꯝꯕꯗꯨꯕꯨ ꯃꯗꯨ ꯂꯣꯏꯅ ꯍꯥꯏꯍꯜꯂꯁꯦ ꯍꯥꯏꯕ꯭ꯔꯣ?" "ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯔꯤ ꯂꯝꯖꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯇꯨꯃꯤꯟꯅ ꯀꯣꯛ ꯇꯨꯝꯃꯨ." "ꯑꯃꯁꯤꯅ ꯃꯄꯥꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯅ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯨꯝꯊꯧ ꯍꯥꯏꯕꯅꯣ?" ꯇꯥꯁꯤꯜꯂꯨꯅꯨ, ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯄ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯨ ꯂꯩꯌꯨꯀꯣ." ꯇꯟꯖꯥ ꯑꯁꯤꯗ ꯏꯕꯣꯍꯜꯅ ꯑꯃꯨꯛꯀꯁꯨ ꯍꯟꯖꯤꯟꯅ ꯂꯧꯔꯛꯏ꯫ "ꯑꯦ, ꯃꯤꯅꯥꯏ ꯃꯆꯥ ꯀꯅꯥꯅꯣ? ꯅꯣꯏꯕꯨ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ? ꯅꯔꯤꯜ ꯂꯩꯔꯒꯗꯤ ꯊꯣꯛꯂꯛꯎ ꯂꯥꯎꯅꯤ ꯅꯣꯏ." ꯋꯥꯐꯝꯗꯨ ꯇꯥꯔꯨꯔꯒ ꯃꯦꯂꯩꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯗ ꯑꯣꯟꯁꯤꯜꯂꯤ꯫ "ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯣ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ? ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯂꯧꯁꯤꯜꯂꯨ, ꯀꯩꯗꯧꯔꯒꯦ?" ꯅꯨꯄꯤꯒꯤ ꯋꯥ ꯏꯟꯗꯨꯅ ꯇꯣꯃꯥꯜꯁꯨ ꯀꯟꯅ ꯂꯧꯔꯛꯏ꯫ "ꯑꯩꯒꯤ ꯈꯨꯠꯇꯅꯦ ꯉꯁꯤ ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯀꯣ." ꯅꯤꯁꯥ ꯀꯟꯅ ꯄꯥꯟꯈꯠꯂꯛꯄ ꯃꯇꯥꯡꯅꯤ, ꯏꯕꯣꯍꯜꯅꯁꯨ ꯈꯨꯝꯂꯛꯏ꯫ ꯂꯥꯎꯅꯤ." "ꯍꯦ, ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯅꯪ ꯂꯥꯎꯅꯦ, ꯃꯤꯅꯥꯏ ꯃꯆꯥ." ꯐꯥꯒꯤꯗꯒꯤ ꯇꯣꯃꯥꯜꯁꯨ ꯐ꯭ꯔꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯅꯨꯄꯤꯒꯤ ꯋꯥꯈꯛ ꯅꯠꯇꯅ ꯃꯥ ꯇꯁꯦꯡꯅ ꯁꯥꯎꯈ꯭ꯔꯦ꯫ ꯐꯃꯨꯡꯗꯒꯤ ꯊꯨꯅ ꯀꯨꯝꯊꯩ꯫ ꯃꯇꯧꯗꯨ ꯎꯔꯒ ꯃꯦꯂꯩꯗꯨ ꯃꯤꯄꯥꯏꯅ "ꯍꯩꯃꯥ, ꯀꯗꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ?" ꯇꯣꯃꯥꯜꯗꯨ ꯈꯨꯝꯗꯦ, ꯀꯥ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯂꯩꯁꯨ ꯄꯥꯈꯠꯅ ꯇꯣꯃꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯁꯣꯝꯗꯁꯨ ꯁꯈꯤꯅ ꯃꯆꯥ ꯑꯍꯜꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ "ꯇꯨꯃꯤꯟꯅ ꯂꯩꯔꯣꯅꯦ ꯅꯪꯕꯣ, ꯁꯣꯏꯗꯅ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦꯅꯦ." ꯃꯈꯣꯟ ꯃꯋꯥꯒꯗꯣ ꯍꯥꯏꯔꯤ ꯏꯕꯣꯍꯜ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ꯫ "ꯏꯃꯥ, ꯃꯣꯏ ꯑꯩꯅꯁꯨ ꯉꯥꯡꯕꯤꯗꯕꯁꯤꯗ ꯃꯣꯏ ꯌꯥꯝ ꯍꯦꯜꯂꯕꯅꯤꯅ ꯅꯣꯏ. ꯏꯃꯥꯗꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩ ꯇꯧꯒꯦ ꯉꯁꯤ." ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯇꯣꯃꯥꯜꯗꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯦꯂꯩꯁꯨ ꯀꯟꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯇꯧꯗꯨ ꯎꯔꯒ ꯁꯈꯤꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯆꯥ ꯇꯣꯃꯥꯜꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ "ꯍꯩ, ꯇꯣꯃꯥꯜ, ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ? ꯅꯌꯥꯝꯕꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ?" "ꯏꯃꯥ, ꯊꯥꯗꯣꯛ,
ꯃꯀꯛ ꯀꯛꯑꯒ ꯍꯥꯠꯇꯧꯔꯤꯕꯅꯤ ꯉꯁꯤ ꯑꯩꯒꯤ ꯂꯝꯕꯤ ꯊꯠꯀꯅꯨ ꯏꯃꯥ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯦꯂꯩꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯨꯔꯣꯏꯕ ꯇꯣꯃꯥꯜꯕꯨ ꯈꯥꯝꯖꯤꯜꯂꯤ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯊꯥꯡꯁꯥꯃꯨꯛꯇ ꯊꯝꯃꯨꯁꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏ ꯋꯥꯅꯤ ꯇꯧꯅꯔꯤꯕ ꯃꯇꯧ ꯃꯌꯥꯝꯗꯨ ꯎꯔꯒ ꯃꯩꯅꯧꯒꯤ ꯃꯤꯍꯨꯜ ꯁꯨꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯪꯈꯠꯂꯒ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯤ ꯏꯕꯣꯍꯜ ꯃꯥꯁꯨ ꯑꯉꯥꯎꯕꯅꯤ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯟ ꯑꯃꯨꯛ ꯐꯨꯖꯤꯜꯂꯛꯏ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯎꯅꯦ ꯅꯪꯅꯕꯨ ꯉꯝꯂꯒꯗꯤ ꯑꯩꯕꯨ ꯍꯥꯠꯆꯔꯨ ꯂꯥꯎꯅꯦ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯇꯣꯃꯥꯜꯗꯣ ꯃꯩ ꯍꯧꯅ ꯁꯧꯒꯠꯂꯛꯏ ꯑꯩꯕꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯑꯩ ꯃꯤ ꯍꯥꯠꯀꯦ ꯊꯥꯗꯣꯛ ꯍꯥꯏꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯅꯨꯄꯥ ꯃꯆꯤꯡ ꯐꯨꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯦꯂꯩ ꯃꯥꯅꯒ ꯈꯥꯝꯖꯤꯟꯕ ꯉꯝꯕ ꯅꯠꯇꯦ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯃꯦꯂꯩꯗꯣ ꯃꯩꯅꯧꯒꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯏ ꯍꯥꯏ ꯏꯕꯦꯝꯃ ꯐꯖꯕꯤꯌꯦ ꯅꯄꯥꯌꯨ ꯉꯥꯎꯕ ꯑꯁꯦ ꯏꯃꯨꯡꯗ ꯊꯨꯅ ꯄꯨꯁꯤꯟꯀꯣ ꯆꯠꯂꯨ ꯏꯈꯦꯡ ꯇꯥꯈꯩ ꯐꯨꯅꯕꯗꯨꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯁꯦ ꯃꯟꯗꯣꯟꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯃꯩꯅꯧꯒꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯃꯄꯥ ꯏꯕꯣꯍꯜꯕꯨ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯕꯕꯥ ꯆꯪꯉꯁꯦ ꯏꯄꯥ ꯆꯪꯈꯤꯔꯣꯏ ꯃꯤ ꯈꯠꯅꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤꯅꯦ ꯕꯕꯥ ꯆꯪꯉꯁꯤ ꯀꯩꯗꯧꯔꯒꯦ ꯃꯄꯥꯕꯨ ꯅꯝꯗꯅ ꯁꯧꯒꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯔꯒ ꯇꯣꯃꯥꯜꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥ ꯁꯈꯤꯕꯨ ꯏꯟꯊꯣꯛꯏ ꯁꯈꯤꯗꯣ ꯂꯩꯃꯥꯏꯗ ꯍꯤꯞꯂꯒ ꯇꯨꯁꯤꯜꯂꯤ ꯍꯟꯅ ꯌꯦꯡꯂꯝꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯇꯣꯃꯥꯜ ꯌꯦꯡꯂꯝꯗꯦ ꯃꯄꯨꯔꯣꯏꯕ ꯆꯪꯈ꯭ꯔꯕꯗ ꯃꯦꯂꯩ ꯃꯥꯁꯨ ꯐꯦꯠ ꯂꯥꯎꯔꯒ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡꯏꯟꯅꯈ꯭ꯔꯦ ꯕꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯗꯨ ꯇꯞꯅ ꯕꯕꯥ ꯀꯩꯒꯤꯅꯣ ꯍꯟꯗꯛꯇꯤ ꯌꯨꯝꯗ ꯀꯃꯛꯇ ꯆꯪꯉꯛꯇꯦ ꯕꯕꯥꯕꯨ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯕꯣ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯅ ꯏꯕꯣꯍꯜ ꯑꯗꯨ ꯃꯈꯨꯝꯂꯛꯏ ꯑꯩ ꯀꯔꯤꯒꯤ ꯆꯥꯛꯅꯣꯅꯦ ꯑꯩꯅ ꯆꯥꯛ ꯆꯥꯔꯒ ꯆꯦꯡ ꯇꯤꯡꯅꯕꯅꯤ ꯆꯥꯛ ꯑꯃꯇ ꯍꯥꯞꯄꯨꯅꯨꯀꯣ ꯕꯕꯥ ꯅꯪꯅ ꯁꯨꯛꯅꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯆꯥꯅ ꯈꯟꯕꯒ ꯕꯕꯥꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩꯁꯤ ꯀꯩꯒꯤꯅꯣ ꯕꯕꯥ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯕꯕꯥ ꯍꯟꯗꯛꯇꯤ ꯏꯕꯣꯍꯜ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯋꯥꯔꯕ ꯃꯥꯜꯂꯤ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯂꯒ ꯎꯏꯊꯕ ꯍꯧꯈ꯭ꯔꯦ ꯃꯩꯅꯧꯕꯤ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯃꯥꯒꯤ ꯐꯣꯇꯣ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯏꯪꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯏꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯅꯆꯥꯅ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ ꯅꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕꯁꯨ ꯏꯃꯥꯅ ꯁꯣꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯒꯅꯤ ꯏꯃꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯕꯕꯥꯅ ꯉꯥꯎꯔꯤꯕꯁꯤꯁꯨ ꯉꯥꯎꯔꯝꯂꯣꯏꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯣꯏ ꯍꯥꯏꯕ ꯉꯝꯗꯦ ꯏꯃꯥ ꯑꯃ ꯋꯥꯠꯄꯒꯤ ꯋꯥꯕꯁꯦ ꯋꯥꯠꯂꯤꯕ ꯑꯩꯈꯣꯏ ꯈꯛ ꯅꯠꯇꯅ ꯀꯅꯥ ꯑꯃꯅꯗꯤ ꯈꯪꯕ ꯉꯝꯂꯔꯣꯏꯀꯣ ꯏꯃꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯊꯃꯣꯏꯗ ꯆꯟꯖꯕ ꯈꯛ ꯅꯠꯇꯅ ꯆꯤꯟꯕꯥꯜ ꯑꯁꯤꯗꯗꯤ ꯀꯧꯖꯕ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥ ꯐ꯭ꯔꯦꯝ ꯆꯜꯂꯒ ꯊꯝꯂꯤꯕ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯃꯩꯅꯧꯕꯤ ꯄꯦꯟꯅ ꯀꯞꯆꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯂꯥꯏꯗꯨ ꯌꯥꯝ ꯌꯥꯡꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯏ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯒ ꯈꯥꯝꯃꯤ ꯁꯂꯥꯏ ꯌꯥꯝ ꯐꯤꯡꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯩ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯨꯅ ꯍꯦꯛꯇ ꯆꯤꯡꯊꯩ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯁꯂꯥꯏꯗꯣ ꯑꯃꯨꯖꯥꯎꯕꯨ ꯀꯧꯔꯛꯏ ꯍꯩ ꯑꯃꯨꯖꯥꯎ ꯑꯩꯒꯤ ꯂꯤꯆꯩꯗꯨ ꯄꯨꯔꯛꯑꯣ ꯁꯂꯥꯏ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯨꯖꯥꯎꯁꯨ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ ꯁꯂꯥꯏ ꯋꯥ ꯉꯥꯡꯗꯦ ꯑꯃꯨꯖꯥꯎꯒꯤ ꯃꯈꯨꯠꯇꯒꯤ ꯆꯩꯁꯥꯡ ꯑꯗꯨ ꯊꯨꯅ ꯂꯧꯏ ꯁꯅꯥꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯅꯥꯗꯨ ꯃꯤꯄꯥꯏꯅ ꯃꯈꯣꯏ ꯕꯕꯥ ꯑꯃꯨꯛꯇꯗꯤ ꯇꯞꯊꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯁꯂꯥꯏ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯑꯁꯥꯡꯕ ꯂꯤꯆꯩ ꯑꯗꯨꯅ ꯃꯆꯥ ꯑꯗꯨꯕꯨ ꯁꯥꯟꯊꯕ ꯍꯧꯔꯛꯂꯦ ꯃꯄꯥꯕꯨ ꯀꯤꯅ ꯆꯠꯆꯕ ꯃꯆꯥꯅꯤ ꯂꯩꯇꯝꯕ ꯃꯦꯛ ꯂꯥꯎꯗꯦ ꯆꯤꯟꯕꯥꯜ ꯆꯤꯛꯂꯒ ꯆꯩꯅꯥ ꯑꯗꯨꯕꯨ ꯈꯥꯡꯂꯤ ꯃꯃꯥꯡꯗꯨꯁꯨ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯃꯈꯣꯟꯗꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯏ ꯑꯔꯣꯏꯕꯤ ꯊꯧꯅ ꯐꯨꯗꯣꯛꯂꯒ ꯁꯂꯥꯏ ꯃꯥꯅꯁꯨ ꯐꯖꯅ ꯐꯨꯊꯔꯛꯄꯅꯤ ꯌꯥꯏꯇꯝꯕ ꯂꯥꯎꯈꯣꯡꯕꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯃꯤꯠ ꯑꯅꯤꯗꯤ ꯏꯔꯥ ꯊꯥꯡꯂꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯁꯤꯜꯂꯤ ꯀꯟꯕ ꯌꯥꯕ ꯀꯟꯊꯦꯛꯂꯕꯅꯤꯅ ꯆꯩ ꯑꯗꯨꯁꯨ ꯇꯦꯛꯊꯣꯛꯈ꯭ꯔꯦ ꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯁꯂꯥꯏ ꯃꯆꯤꯡ ꯍꯧꯈ꯭ꯔꯦ ꯈꯣꯡꯒ꯭ꯔꯥꯎꯗ ꯐꯥꯔꯤꯕ ꯄꯦꯇꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯁꯖꯠ ꯑꯃꯨꯛ ꯀꯟꯁꯤꯜꯂꯛꯏ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ ꯌꯥꯏꯇꯝꯕ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯂꯛꯏ ꯏꯀꯥꯛ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯤ ꯃꯃꯥꯗꯣ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯣꯡꯁꯤꯜꯂꯤ
ꯁꯥꯐꯨ ꯀꯟꯅ ꯀꯟꯊꯔꯛꯄ ꯄꯦꯇꯤ ꯑꯗꯨ ꯁꯅꯥꯗꯁꯨ ꯁꯥꯐꯨ ꯈꯔ ꯐꯪꯈ꯭ꯔꯦ꯫ ꯆꯩꯅꯥ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯁꯅꯥꯁꯨ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯂꯥꯏꯗꯨ ꯃꯈꯥ ꯆꯠꯊꯕ ꯉꯝꯗꯦ, ꯃꯥ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯒ ꯁꯂꯥꯏꯗꯨ ꯑꯃꯨꯖꯥꯎꯗ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯃꯨꯖꯥꯎ, ꯑꯩꯈꯣꯏꯅ ꯊꯕꯛ ꯆꯠꯇ꯭ꯔꯤꯉꯩꯗ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯒꯗꯕꯅꯤ, ꯀꯅꯥꯝꯇꯅ ꯍꯪꯕ ꯌꯥꯔꯣꯏ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯁꯂꯥꯏꯗꯨ ꯏꯃꯨꯡꯗ ꯇꯍꯥꯅ ꯆꯪꯈꯤ꯫ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯨꯖꯥꯎꯁꯨ ꯌꯥꯝ ꯇꯍꯥꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯏꯃꯥ, ꯁꯣꯛꯄ꯭ꯔꯣ? ꯌꯥꯏꯇꯝꯕ, ꯍꯧꯒꯠꯂꯁꯤ꯫ ꯃꯆꯥꯒꯤ ꯑꯁꯣꯛꯄ ꯑꯁꯤꯕꯨ ꯎꯔꯒ ꯁꯅꯥꯗꯤ ꯀꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯁꯨꯃꯥꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯅꯥꯂꯤꯅꯤ ꯃꯥꯅꯁꯨ ꯎꯔꯤꯕꯅꯤ꯫ ꯁꯂꯥꯏꯕꯨ ꯀꯤꯖꯕ ꯃꯔꯝꯅ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯅꯥꯂꯤꯅꯤ ꯑꯃꯗꯤ ꯑꯃꯨꯖꯥꯎꯅ ꯃꯃꯥ ꯃꯆꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯌꯨꯝꯌꯥꯏ ꯀꯥꯇꯝꯅ ꯄꯨꯁꯤꯜꯂꯛꯄꯅꯤ꯫ ꯅꯥꯂꯤꯅꯤꯗꯨ ꯀꯣꯏꯆꯦꯟ ꯍꯦꯛ ꯆꯦꯜꯂꯤ꯫ ꯑꯁꯣꯛꯄ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯍꯥꯞꯄꯤꯅꯕ ꯍꯣꯠꯅꯩ꯫ ꯁꯅꯥꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯃꯝꯈ꯭ꯔꯦ, ꯃꯥ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯑꯁꯥꯎꯕ ꯍꯟꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯁꯂꯥꯏꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯍꯩ, ꯅꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯅꯔꯤ? ꯅꯥꯂꯤꯅꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯃꯥ ꯌꯥꯝꯅ ꯀꯤꯖꯩ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯊꯛ ꯇꯊꯛ ꯃꯄꯨ ꯏꯕꯨꯡꯉꯣ ꯁꯂꯥꯏꯗ ꯌꯦꯡꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯅꯥꯂꯤꯅꯤꯅ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯍꯤꯗꯥꯛ ꯍꯥꯞꯄꯤꯕꯗꯨ ꯎꯔꯒ ꯁꯂꯥꯏꯗꯨ ꯁꯥꯎꯅ, ꯍꯩ, ꯅꯥꯂꯤ, ꯅꯪ ꯏꯃꯨꯡꯗ ꯆꯪꯉꯨ, ꯅꯪ ꯀꯥꯗ ꯆꯪꯉꯨ꯫ ꯃꯥꯃꯣꯁꯤ ꯌꯥꯝ ꯁꯣꯛꯏ꯫ ꯍꯩ, ꯆꯪꯉꯨꯗꯤ ꯀꯣꯛ ꯆꯪꯉꯨ, ꯀꯩꯗꯧꯔꯒꯦ? ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯁꯂꯥꯏꯗꯨ ꯈꯣꯟ ꯆꯥꯎꯈꯠꯂꯤ꯫ ꯅꯥꯂꯤꯅꯤ ꯃꯁꯥꯗꯨ ꯅꯤꯛꯂꯒ ꯁ꯭ꯇꯤꯌꯔ ꯑꯗꯣꯝꯗ ꯀꯥꯈ꯭ꯔꯦ꯫ ꯇꯥꯏꯅꯐꯝ ꯈꯪꯗ꯭ꯔꯕ ꯁꯂꯥꯏꯗꯨ ꯗ꯭ꯔꯥꯏꯚꯔ ꯑꯃꯨꯖꯥꯎꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯁꯂꯥꯏꯒꯤ ꯃꯒꯨꯟ ꯈꯪꯕ ꯅꯨꯄꯥꯅꯤ꯫ ꯋꯥꯍꯩ ꯑꯃ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯑꯃꯨꯖꯥꯎ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯣꯐꯥ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯤꯕꯁꯤ ꯃꯃꯥ ꯃꯆꯥꯒ ꯁꯂꯥꯏꯒ ꯃꯈꯣꯏ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ꯫ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯐꯝꯂꯤꯕꯤ ꯁꯅꯥꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯁꯂꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ, ꯍꯧꯒꯠꯂꯨ, ꯃꯇꯝꯁꯦ ꯊꯦꯡꯉꯕꯅꯤ꯫ ꯃꯈꯣꯏ ꯕꯕꯥ, ꯀꯔꯤꯅꯣ ꯃꯈꯣꯏ ꯕꯕꯥꯅ ꯈꯟꯕꯤꯔꯤꯕ ꯑꯁꯤꯕꯣ? ꯃꯃꯥ, ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ, ꯑꯩꯒꯤ ꯑꯁꯧꯕ ꯍꯟꯗ꯭ꯔꯕꯅꯤ, ꯑꯣꯟꯁꯤꯜꯂꯒ ꯇꯥꯏꯅꯔꯛꯀꯅꯤ ꯅꯈꯣꯏꯗ꯫ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯁꯂꯥꯏꯗꯨ ꯌꯥꯏꯇꯝꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯏꯃꯥꯡꯗ ꯀꯨꯏꯅ ꯂꯩꯒꯅꯨ, ꯁꯣꯏꯗꯅ ꯁꯤꯟꯅꯕ ꯇꯥꯔꯦ꯫ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ꯫ ꯁꯂꯥꯏꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯁꯅꯥꯁꯨ ꯃꯤꯄꯥꯏꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯪꯉꯨ, ꯅꯪꯒꯤ ꯀꯥꯗ ꯆꯠꯂꯣ꯫ ꯃꯁꯥꯗꯨ ꯌꯥꯝ ꯁꯣꯟꯅ ꯌꯥꯏꯇꯝꯕ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯡꯗꯨ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯇꯧꯅ ꯁ꯭ꯇꯤꯌꯔꯗꯨꯗ ꯀꯥꯅꯕ ꯍꯣꯠꯅꯩ꯫ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯒꯠꯄ ꯍꯧꯕꯒ ꯌꯥꯏꯇꯝꯕꯗꯨ ꯈꯨꯗꯤ ꯊꯤꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ! ꯁꯅꯥꯗꯨ ꯄꯥꯈꯠꯆꯩ, ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯁꯂꯥꯏꯅ, ꯃꯃꯥ! ꯁꯅꯥꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯃꯆꯥꯒꯤ ꯃꯇꯦꯡ ꯇꯧꯕꯁꯨ ꯉꯝꯗ ꯃꯆꯥꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯌꯥꯏꯇꯝꯕ ꯌꯥꯝ ꯋꯥꯅ ꯃꯈꯣꯡꯗꯨ ꯁꯦꯛꯇꯅ ꯁ꯭ꯇꯤꯌꯔꯗꯨꯗ ꯀꯥꯔꯛꯏ꯫ ꯔꯨꯝꯒꯤ ꯗꯣꯔꯗꯨ ꯇꯞꯅ ꯍꯥꯡꯏ꯫ ꯗꯣꯔ ꯑꯗꯨꯕꯨ ꯍꯥꯡꯕꯒꯤ ꯁahum ꯑꯣꯏꯅ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯈꯔ ꯐꯪꯏ꯫ ꯌꯥꯏꯇꯝꯕ ꯌꯥꯝꯅ ꯋꯥꯔꯦ, ꯃꯁꯥ ꯄꯨꯝꯕ ꯆꯩꯅꯥꯈꯣꯜꯇꯅ ꯌꯣꯝꯂꯦ꯫ ꯅꯥꯗꯕ ꯃꯐꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯐꯃꯨꯡ ꯑꯗꯨꯕꯨ ꯇꯝꯅ ꯃꯥ ꯇꯞꯅ ꯆꯪꯏ꯫ ꯆꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯐꯃꯨꯡꯗ ꯇꯞꯅ ꯀꯥꯈꯠꯂꯤ꯫ ꯃꯣꯟ ꯃꯅꯥꯛꯇ ꯐꯤ ꯑꯃ ꯂꯩ, ꯑꯊꯥꯕ ꯐꯤꯗꯨꯅꯤ꯫ ꯃꯥꯏꯅꯧ ꯏꯃꯥꯅ ꯄꯤꯔꯛꯈꯤꯕ ꯐꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯖꯔꯒ ꯌꯥꯏꯇꯝꯕ ꯇꯞꯅ ꯍꯤꯞꯄꯤ꯫ ꯀꯞꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯏꯇꯝꯕ ꯀꯞꯂꯝꯂꯦ꯫ ꯃꯈꯣꯜ ꯊꯣꯛꯇꯕ ꯈꯛꯇꯅꯤ, ꯃꯄꯤꯗꯤ ꯌꯥꯝꯅ ꯇꯥꯔꯝꯂꯦ꯫ ꯇꯞꯅ ꯁꯣꯟꯖꯩ ꯅꯨꯄꯥ ꯃꯥꯒꯤ ꯆꯤꯟꯕꯥꯜꯗꯒꯤ, ꯆꯦ, ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯦꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯝꯒꯅꯤ? ꯆꯦꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ? ꯆꯦ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯕꯕꯥ ꯍꯣꯏꯅ ꯐꯅ ꯊꯤꯡꯂꯒꯁꯨ, ꯆꯦꯒꯤ ꯏꯃꯨꯡꯅ ꯌꯥꯗ꯭ꯔꯒꯁꯨ ꯑꯩ ꯆꯦꯕꯨꯗꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯆꯦꯒ ꯂꯥꯞꯅꯕꯁꯨ ꯑꯩ ꯉꯝꯃꯣꯏ ꯆꯦ꯫ ꯑꯩ ꯆꯦꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯤꯆꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯌꯥꯏꯇꯝꯕ ꯀꯞꯂꯒ ꯑꯍꯤꯡꯗꯨꯃ ꯂꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ, ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯅꯥꯂꯤꯅꯤ ꯆꯪꯉꯛꯏ꯫ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯨ ꯃꯉꯛ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯅꯥꯂꯤꯅꯤꯗ ꯌꯦꯡꯂꯛꯏ꯫ ꯍꯨꯔꯥꯟ ꯂꯤꯆꯠ ꯆꯠꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯅ ꯅꯥꯂꯤꯅꯤ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯥꯂꯤꯅꯤ ꯃꯥꯅ ꯊꯝꯃꯝꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯃꯆꯤ ꯂꯦꯡꯗꯗꯨꯃꯛ ꯂꯩꯔꯝꯃꯤ, ꯑꯃꯠꯇ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫
ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯅꯥꯂꯤꯅꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯌꯥꯏꯇꯝꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ "ꯃꯃꯥ, ꯀꯩꯗꯧꯔꯒꯦ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯗꯤ?" ꯈꯣꯟꯖꯦꯜꯗꯨ ꯏꯔꯨꯝ ꯂꯨꯝꯊꯅ ꯅꯨꯄꯥꯗꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ "ꯅꯥꯂꯦ, ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ." "ꯃꯃꯥ, ꯑꯩꯈꯣꯏ ꯄꯨꯄꯨꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ, ꯐꯤꯜꯝꯒꯤ ꯕꯦꯠꯇꯒꯤꯁꯨ ꯃꯥꯅ ꯍꯦꯟꯅ ꯐꯠꯇꯦ." ꯅꯥꯂꯤꯅꯤ ꯃꯍꯥꯛꯅ ꯄꯨꯄꯨ ꯄꯨꯄꯨ ꯍꯥꯏꯗꯅ ꯍꯦꯛ ꯍꯦꯛ ꯄꯜꯂꯤꯕꯁꯤ ꯌꯥꯏꯇꯝꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯁꯂꯥꯏꯕꯨꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯝꯗꯝꯅꯕ ꯃꯔꯝꯅ ꯃꯤꯡꯒꯧ ꯁꯦꯝꯗꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯀꯥꯏꯕꯒꯤ ꯑꯣꯏꯅꯗꯤ ꯃꯤꯡꯒꯧ ꯂꯣꯏꯅ ꯀꯥꯏꯔꯕꯅꯤ꯫ ꯇꯥꯏꯌꯣꯟꯅꯕ ꯉꯥꯛꯇꯅꯤ ꯅꯥꯂꯤꯅꯤ ꯃꯥꯅ ꯀꯧꯔꯤꯕꯁꯦ꯫ "ꯅꯥꯂꯦ, ꯀꯩꯒꯤꯅꯣ ꯁꯣ ꯂꯣꯜꯂꯒ ꯊꯝꯈ꯭ꯔꯕ ꯀꯥ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯆꯪꯉꯛꯏꯗꯤ?" "ꯄꯨꯄꯨꯒꯤ ꯃꯤ ꯈꯔ ꯂꯥꯛꯍꯧꯋꯤ꯫ ꯄꯨꯄꯨꯗꯤ ꯃꯌꯥꯝꯒ ꯋꯥꯔꯤ ꯀꯟꯅ ꯇꯧꯍꯧꯔꯤ꯫ ꯑꯕꯨꯡꯅ ꯆꯥ ꯊꯛꯁꯝꯍꯧꯔꯤ꯫ ꯃꯃꯣꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯆꯣ ꯍꯥꯏꯗꯅ ꯑꯕꯨꯡꯅ ꯑꯩꯕꯨ ꯂꯣꯟꯅ ꯊꯥꯖꯤꯜꯂꯛꯏꯅꯤ." "ꯅꯥꯂꯦ, ꯑꯩꯈꯣꯏꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯄ ꯎꯒꯦ?" "ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯤ ꯈꯔ ꯂꯥꯛꯏ." "ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ?" "ꯏꯖꯠ ꯇꯥꯕꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯄꯜꯂꯤ꯫ ꯃꯃꯣꯒꯤ ꯃꯤꯡꯁꯨ ꯄꯜꯂꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤꯅꯤ ꯍꯥꯏꯅ ꯇꯥꯏ." "ꯁꯦꯜ ꯄꯤꯈꯤꯕ ꯎꯕ꯭ꯔꯣ?" "ꯑꯕꯨꯡꯅ ꯄꯨꯊꯣꯔꯛꯏ꯫ ꯄꯤꯕꯗꯤ ꯄꯨꯄꯨꯅ ꯄꯤꯈꯤ꯫ ꯑꯌꯥꯝꯕ ꯁꯛꯐꯝ ꯃꯥꯜꯂꯤ꯫ ꯁꯦꯜꯗꯨ ꯌꯥꯝꯅ ꯎꯏ." "ꯃꯤ ꯀꯌꯥꯗꯤ ꯂꯥꯛꯏ?" "ꯑꯍꯅꯨꯕ ꯑꯃꯁꯨ ꯌꯥꯎꯏ, ꯃꯇꯩ ꯃꯅꯥꯎ ꯑꯃꯒ ꯂꯥꯛꯏ." "ꯑꯣ, ꯑꯇꯩꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ?" "ꯑꯇꯣꯞꯄꯗꯤ ꯌꯥꯎꯔꯛꯄ ꯎꯗꯦ." "ꯑꯗꯨ ꯃꯃꯣ, ꯄꯨꯄꯨꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯃꯃꯣꯅ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯕꯒꯤꯅꯣ?" ꯅꯥꯂꯤꯒꯤ ꯋꯥꯗꯨ ꯅꯥꯊꯩꯔꯒ ꯌꯥꯏꯇꯝꯕꯅ ꯑꯃꯨꯛ ꯈꯪꯂꯛꯏ꯫ "ꯅꯥꯂꯦ, ꯅꯪꯅ ꯁꯣ ꯄꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯄꯥꯏꯔꯤꯌꯦ ꯃꯃꯣ." "ꯅꯪ ꯄꯨꯄꯨ ꯍꯣꯏ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ?" "ꯃꯊꯛꯇ ꯄꯨꯜꯍꯧꯕꯅꯤ." "ꯌꯥꯝ ꯐꯔꯦ, ꯑꯩ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯀꯦ." "ꯃꯃꯥ, ꯀꯥꯏꯗꯅꯣ? ꯄꯨꯄꯨꯅ ꯑꯃꯨꯛ ꯉꯥꯡꯅꯤꯌꯦ." ꯅꯥꯂꯤꯅꯤ ꯄꯥꯈꯠꯆꯩ꯫ ꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯅꯥꯂꯤꯅꯤ ꯃꯤꯄꯥꯏꯅꯤ ꯌꯦꯡꯉꯤ꯫ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨꯕꯨ ꯄꯨꯔꯒ ꯌꯥꯏꯇꯝꯕ ꯍꯧꯒꯠꯂꯤ꯫ "ꯅꯥꯂꯦ, ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯤꯁꯦ ꯁꯤꯝꯗ ꯊꯨꯞꯆꯤꯜꯂꯨ, ꯑꯗꯨꯒ ꯄꯣꯂꯤꯊꯤꯟ ꯑꯃꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯨ." "ꯑꯍꯣꯏ ꯃꯃꯥ." ꯌꯥꯏꯇꯝꯕ ꯌꯥꯝ ꯇꯍꯥꯅ ꯃꯐꯤ ꯈꯔ ꯂꯤꯠꯁꯤꯟ ꯆꯥꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯅꯥꯂꯤꯅꯤꯁꯨ ꯐꯤꯗꯨ ꯊꯨꯞꯂꯤ꯫ "ꯃꯃꯥ, ꯊꯨꯅꯗꯤ ꯂꯥꯛꯎꯀꯣ, ꯄꯨꯄꯨꯁꯦ ꯌꯥꯝ ꯀꯤꯖꯩ ꯑꯩ." "ꯃꯃꯣ ꯊꯨꯅ ꯂꯥꯛꯀꯦ." "ꯁꯦ ꯃꯃꯣ, ꯐꯤꯁꯤꯗꯤ ꯂꯩꯔꯦ, ꯄꯣꯂꯤꯊꯤꯟꯗ ꯍꯥꯞꯆꯤꯜꯂꯕꯅꯦ ꯑꯩꯅ." "ꯐꯤꯁꯦ ꯃꯄꯨꯗ ꯑꯝꯇ ꯄꯤꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯑꯩ ꯂꯥꯛꯑꯗꯧꯅꯤ." ꯅꯥꯂꯤꯅꯤꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯤꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯌꯥꯏꯇꯝꯕ ꯍꯧꯖꯤꯛꯇꯤ ꯊꯣꯛꯂꯛꯂꯤ꯫ ꯍꯨꯔꯥꯟꯂꯅꯥꯗ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯒꯥꯔꯤꯁꯨ ꯄꯨꯔꯛꯇꯦ꯫ ꯇꯨꯄꯤ ꯄꯥꯟꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ꯫ ꯃꯀꯣꯛꯇ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯎꯞꯄꯤ꯫ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯒ ꯃꯥꯏꯅꯧꯋꯤ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯆꯞ ꯂꯦꯞꯄꯤ꯫ ꯀꯅꯥ ꯎꯈꯤꯒꯗ꯭ꯔꯥ ꯈꯟꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯃꯁꯛꯇꯨꯃꯗꯤ ꯌꯦꯡꯖꯈꯤꯒꯦ ꯈꯟ ꯃꯥꯡꯒꯣꯜ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯦ꯫ ꯃꯥꯏꯅꯧꯕꯤꯗꯤ ꯂꯥꯏꯔꯗꯅ ꯃꯕꯣꯛ ꯁꯈꯤ ꯑꯗꯨꯁꯨ ꯎꯒꯦ ꯐꯪꯗꯦ꯫ ꯀꯔꯤ ꯀꯔꯤ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯟꯅ ꯌꯥꯏꯇꯝꯕ ꯄꯥꯈꯠꯂꯤ꯫ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯁꯣꯟꯊꯩ, ꯃꯥ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ꯫ ꯋꯥꯈꯜ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯦꯂꯩꯗꯨ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯀꯅꯥ ꯍꯪꯕ?" ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯃꯦꯂꯩꯅ ꯃꯁꯛ ꯈꯪꯗꯕꯅꯤ꯫ ꯃꯦꯂꯩꯗ ꯍꯟꯅ ꯌꯦꯡꯂꯨꯗ ꯌꯥꯏꯇꯝꯕ ꯃꯥꯅꯁꯨ ꯇꯍꯥꯅ ꯈꯨꯝꯃꯤ꯫ "ꯃꯤ ꯑꯃ ꯉꯥꯏꯔꯝꯕꯅꯤ." ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯌꯣꯜꯂꯒ ꯍꯔꯥꯎꯖꯕꯤ ꯃꯦꯂꯩꯅꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯃꯦꯂꯩ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤꯅꯦ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯟꯅꯔꯔꯣꯏ꯫ ꯅꯪꯅ ꯉꯥꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯣ ꯃꯃꯜ ꯂꯩꯇ꯭ꯔꯕꯤꯅꯤ, ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯕꯤꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣꯀꯣ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯃꯤꯡꯆꯠ ꯊꯤꯅꯕꯅꯤ." ꯌꯥꯏꯇꯝꯕ ꯈꯨꯝꯗꯦ, ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯐꯨꯗꯣꯛꯄ ꯑꯣꯏꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ ꯃꯦꯂꯩꯁꯨ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯏ꯫ "ꯁꯤ ꯍꯥꯏꯗꯅꯅꯦ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ꯫ ꯅꯈꯣꯏꯒꯤ ꯐꯅꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯎꯐꯨꯜꯂꯛꯀꯤ ꯂꯩꯔꯥꯡ ꯈꯨꯟꯕꯗꯨꯕꯨꯗꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯅ ꯂꯩꯈꯣꯛꯇꯒꯤ ꯍꯦꯛꯄꯅꯤ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯅꯪꯕꯣ?" ꯌꯥꯏꯇꯝꯕ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯦꯂꯩ ꯃꯥꯒꯤ ꯂꯝꯆꯠꯁꯦ꯫ ꯉꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯁꯛ ꯃꯁꯥ ꯁꯨꯡꯈꯪ ꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯌꯥꯏꯇꯝꯕ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥ ꯂꯩꯃꯟ ꯀꯥꯡꯂꯦ꯫ ꯃꯁꯥ ꯄꯨꯝꯕꯗꯨ ꯐꯨꯟꯒꯠꯂꯛꯏ꯫ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯉꯝꯗ ꯍꯣꯏ ꯃꯥꯏ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕ ꯃꯈꯩ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯦꯂꯩ ꯀꯟꯅ ꯂꯥꯍꯧꯔꯤ꯫ "ꯏꯕꯨꯡꯉꯣ, ꯆꯠꯂꯕ꯭ꯔꯣ ꯅꯪꯕꯣ? ꯋꯥꯔꯤ ꯂꯤꯈꯤꯒꯦ ꯉꯥꯏꯈꯣꯅꯦ." ꯌꯥꯏꯇꯝꯕ ꯈꯨꯝꯂꯨꯗ꯭ꯔꯦ, ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯥꯛꯏ꯫ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯏ꯫ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯔꯒ ꯆꯠꯂꯤ꯫
ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯄꯨꯝꯅꯃꯛ ꯐꯝꯖꯤꯜꯂꯤ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯅꯤꯅ ꯒꯥꯔꯤ ꯌꯥꯝꯅ ꯆꯦꯜꯂꯤ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯇꯥꯏ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤꯕꯅꯤ ꯃꯈꯣꯜꯗꯣ ꯑꯗꯨ ꯈꯧꯏ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯔꯤ ꯑꯅꯤ ꯊꯦꯡꯖꯤꯟꯅꯕ ꯑꯁꯤꯗ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯌꯥꯎꯈꯤꯕꯅꯤ